ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯈꯤꯕꯗꯨ ꯆꯠꯅꯍꯟꯗꯅꯕ ꯌꯨꯑꯦꯟꯁꯤꯒ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯃꯈꯥ ꯇꯥꯅ ꯅꯕꯦꯝꯕꯔ 15ꯗ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯀꯨꯝꯖꯥ 2013ꯀꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯗꯨ ꯆꯠꯅꯍꯟꯗꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯇ꯭ꯔꯥꯏꯄꯔꯇꯥꯏꯠ ꯇꯣꯛ ꯃꯈꯥ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯅꯥꯀꯜ ꯑꯍꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯅꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯦꯗꯚꯥꯏꯖꯔ ꯅꯣꯔꯊ-ꯏꯁꯠ-ꯑꯦ.ꯀꯦ.ꯃꯤꯁ꯭ꯔꯥ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯚꯦꯅꯤꯠ ꯖꯣꯁꯤ ꯑꯃꯁꯨꯡ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ 𝗫.ꯑꯁꯣꯛ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯌꯨꯑꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗫.ꯖꯤ.ꯂꯣꯍꯣꯔ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯚꯔꯤꯌꯣ-ꯁꯠꯆꯥꯡ, ꯌꯨꯑꯦꯟꯁꯤꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯁꯝꯁꯟ-ꯔꯤꯍꯃꯩ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦ.ꯁꯤ. ꯊꯥꯏꯁꯣ, ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯟ ꯂꯤꯑꯣ, ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯅꯥꯒꯥ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯤꯁꯤꯂꯥ ꯊꯤꯌꯥꯎꯃꯩ ꯑꯃꯁꯨꯡ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯏꯀꯥꯡ-ꯂꯛꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯨꯝꯖꯥ 2013ꯀꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯈꯤꯕ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ, ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯈꯟꯅꯅ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ ꯅꯥꯀꯜ ꯑꯍꯨꯝꯅ ꯌꯥꯅꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯤꯐꯝ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 15ꯗ ꯁꯦꯅꯥꯄꯇꯤꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯇꯥꯡꯀꯛ 10ꯔꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯣꯏ ꯂꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯀꯨꯝꯖꯥ 2017ꯒꯤ ꯃꯥꯔꯆ 9ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯑꯗꯨꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯔꯕꯁꯨ ꯃꯤꯐꯝ ꯃꯈꯥ ꯆꯠꯊꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯌꯨꯑꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯜꯇꯤꯃꯦꯇꯝ ꯄꯤꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯃꯈꯥ ꯆꯠꯊꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯕꯗꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 3ꯗꯒꯤ ꯍꯧꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯇꯣꯇꯦꯜ ꯕꯟꯗ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯟꯁꯤꯅ ꯇꯣꯇꯦꯜ ꯕꯟꯗ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯤꯕ ꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯛꯇꯨꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯌꯨꯑꯦꯟꯁꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒꯤꯗꯃꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯣꯔꯊ-ꯏꯁꯠ-ꯑꯦ.ꯀꯦ.ꯃꯤꯁ꯭ꯔꯥꯕꯨ ꯁꯦꯟꯇꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2013ꯀꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯃꯇꯝ ꯑꯗꯨꯒꯤ ꯀꯪꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛ 9 ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯗꯤꯁꯇ꯭ꯔꯤꯛ 13 ꯁꯨꯈꯤꯕꯅꯤ꯫ ꯅꯧꯅ ꯁꯦꯝꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯥꯏꯗꯣꯛꯂꯒ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ, ꯎꯈ꯭ꯔꯨꯜ-ꯀꯥꯝꯖꯣꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯐꯦꯔꯖꯣꯜ, ꯁꯦꯅꯥꯄꯇꯤꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯖꯤꯔꯤꯕꯥꯝ, ꯇꯃꯦꯡꯂꯣꯡꯗꯒꯤ ꯅꯣꯅꯦ ꯑꯃꯁꯨꯡ ꯊꯧꯕꯥꯜꯗꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯈꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯈꯤꯕ ꯑꯗꯨꯗ ꯌꯨꯑꯦꯟꯁꯤꯅ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯔꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯏꯆꯟꯊꯣꯏꯕꯤ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
Manipur Press Club da pangthokpa paumisiꯡga unaba amada wa ngangladuna RK ꯆꯟꯊꯣꯏꯕꯤꯅ hai ngarang numidang pung 7:30 tarakpa aduwaida police ki logo nappa gari number thadaba angobu machugi Fortuner amada nupa ahum nupi ani miyoi mangana mahaki sagolban tera amudon akham lekai da leiba dukanda laklaga mahakpu phanaba honakibani matam aduda mahak Facebook ta live thari live adu muthalo haina miyoi sing aduna nongmai namlaga phone munkibani kona mahakpu pharaga puna ba honabada miyoi sing aduga mahakka muknakhi matam aduda mahaki dukanda angang ani yauna nupi amaga lei atopa kanasu leite miyoi sing aduga mahaka masakakda muknabani hairi mahakna makhatana hai ngasi phawba party ama natraga kanagumba amataga chinda pawdanaba leikide karigidamuk mahakpu kidnap taunaba laklibano haibadu sengdokpirau mahakti manipurgi issue ama hekta thorakpada apunma khunai ama pamluba amadi systematic pambana appeal chachaba khaktani amoromda angang ngarang munkhiba mobile phone aduda record mayam amasu yauki maramaduna nachan nachani nachini maselni khalaga phone adu athubuda sinabirau haina mari leinaba singda appeal tawki loinana ngarang laklamba miyosing adu khunek su mali micham amata kihan khangalabagi thabak asi masina aroiba uhenbiu pendaba leirabasu wari sanasi table toksi haiki thogdo asika mari leinana Imphal Police Station da case ama register tawkhre police na su ningthijana thijilli thabak tawri munkhiba mobile phone adugi location record asi nambol lomdana oiri hojik phawbagi oina kanana karigi damak tawramlibano haiba khangba ngamdri hairi makha tarakpa pawda Kanglaipaku namlo losan khiba October 15 da total shutdown lawthokle sorepa Kanglaipak Manipur bu Indiana lamlo losin khiba numit October 15 asi aikhoina chahi asigi oina numit asigi ayuk pung 5 dagi numidang wairam pung 5 phawba Manipur pumbada total shutdown lawthokle haina Socialist Revolutionary Party sorepa Kanglaipak lawthokre lalol asigi Publicity and Organization Secretary MC 𝗬𝗰𝗵 kuyek piduna thadorokpa chirol amana hai October 15 gi ayuk pung 5 dagi numidang wairam pung 5 phawba Kanglaipak Manipur da Sorepana general strike lawthokle general strike asina ana ayek paw loisang amadi pawmisingi mathau phurupsingi lining laisongi thoram maihok langpoki thabaksing konjinjaroi amasung lamdam asigi yawaloi amadi wesia lamdamgi yawolu pumnamakna kaurapa general strike boycott na singda sorepana chawutchagani kumja 1994 gi October 15 da Kanglaipak Manipur gi ningthaubu India gi nongmai chingdonda namduna kuyek lawduna ireibak asigi ningtamba munkhibani haibasi ireibak ki miyam amadi malemgi lebak pumnamakna khangi mayang lanmina numit kayani koisinduna thamlaga kihan khangallaga ningthaubu wakhal pukning amadi hakchangi awaba leitaba pidana namduna kuyek lawkibani haibasi loina khangai Shillongda namthak tawraga kauraba matungda lanmi singna koisinduna phajallaga thamlaga amadi ayaba kuyek pidriba phawba kana amata uhandanabagi pawdam ningthauga loinana chatminaruba miyoi singna pawdam khibagi wari laipaki miyamna loina khangai namduna losinkhibani NX section ni masi malemgi thakta wakat kaya thagatuna haukiba chahi kaya mukta khanganduna lakli ningtamba Kanglaipak Manipur gi puwari puthok lakpasi mayang lebaki khoidok chawkatpani masida natana wesia lamdamgi ningtamlakpa phurup singi puwari puthok lakpasi India lengakta khumang kangba achowa awaba amani makoina awang nongpok lamdam asina thonjinba aikhoigi apunba wesia amasung asi nongma natraga nongmadi makoigi khubang nungda nanthokigani haibasi makoina khangi maduna makoina mangjongnana apspa haiba ek asi lamdam asigi ningtam ihogsing namthanaba achoba khulai oina semduna mangjongnana thamlakibani haiki handak yamna mayek chengba pochak ama Kanglaipak Manipur amasung wesia-gi miyamda mamangda tarang tholakpa ama lei madudi lamdam asigi Indiana namlo loksankibagi Nepal gi mayokta haurakpa ningtam iho namthanaba yanaba chengkiba Colonial Act of Spa asi fongna chawatpa reactionary kangbu ama Indiana mapalamdagi neklaga pusilakibani makoina India gi lanmisingna khulai pisili Kanglaipak Manipur miyambu phongna halali aduga apspa makhatana sangna chana hannabagi damak maikoina insinba miyoi singda phongna chagotlaba uhalli makoi asi su suspension of operation haiba ming ama thonjillaga phongna laifam amasung kem chaduna thami makoi asi phongna lan oihalli aduga Kanglaipak Manipur miyamgi mathang landa halli
Maka tarakpa pauda ningkha tampa natana India ga hiram amatada wari sanaroi 𝗬𝗏𝗔 Manipur gi ning tamagi wafam natana India government ka makhal amatagi wari sanaroi haiba phirep hongba leiti haina KCP People's War Group 𝗬𝗏𝗔 na phongdorali lona thingkraba lalolup asigi Central Media Coordinator gi Secretary Comrade Lenin Maitena Kuyek piduna thadorokpa cherol amana hai New Imperialist India gi satellite state ama oina thengkhang kayada chalaikiba 𝗬𝗏𝗡𝗕𝗓 lengak amadi makhoi political empire machinery sing loinana theater reactionary element singa punna chatminaduna communist ihok muthatnaba honaduna communist ideology ga contradicts oiba doku revolutionary kaya ama lepa leitana puthorokpa leptri asumna lisang sinna chatharakpa makhoigi aronba amadi aphongma lalong kaya asigi manungda manung channa ngasi aikhoigi iramdam asida lepa leitana lepak miyamda awaba piba yahol mingda halengba leitana senkhai thungkhai toba munba masana masabu yaloi ni haijaba yawoloigi maikhum uppa yawolup singi ming sizinaba misak amadi micro gang sing hojik thokliba lepaki irang asibu golden opportunity ama oina loduna lepa leitana MLA minister kharana magi khuchabi semba leptri athubada lebak miyamda karamba MLA na karamba group sembano haibadu taklagani New Imperialist India gi sponsor makhada tholakli hariba micro gangsing asina sengna chumna yawol lalhok changsiliba yawolup singi oinadi mingchat thiali Government of India gi asigumba oiba oiroidaba lalong sing asigi manung channa hokiba September 13 da makhoigi secondary policy gi manung channa wari sanaba hore hariba adu People's War Group Maxi Center ga karigumba hiram amatada mari leinade sovereign talk natana Government of India gi makhal amatagi talk tawdaba haiba strategical core committee gi phirep hongba leiroi hairi cherol sina makhata na hai hojik lebak asigi luraba tanpham asida kaidongnungda lepak miyambu tangdu leitana lehangani amadi hojik thokleba irang asigi warochin puraknaba honabagi mahut makhoigi sponsor makhada semkiba counter revolution group singa wari sanabagi khongthang lokotpa haibasi iramdam asibu tasengna muthatpa ngamhanba pambagi khudamni amadi lisang chinna chatharakpa iramdam asidagi yawolup sing muthatnaba lalong amani masigi mayek laraba khudam hairagadi makhoina semjaba counter revolution group singi manungda tasengna yawol ihobu lucinglamba hojik makhoigi kaisum sangna ot naiduna thamliba comrade ahal paikhomba maitei amasung comrade ahal khoirangba khuman anigi ming hapchinba asini karigumba namfu hapuda makhoi anibu makhoigi surrender drama da yahonkragaju People's War Group gi SCC na laukiba phirep hongloi amadi makhoi anina lauramba thodang chairman amadi general secretary gi pham comrade ahal baji macha amadi comrade moramba maiteina mahut sinkragani nakal amaronda tha asigi taragi nungtigi phongliba print amadi electronic media singda mejo hub koba electronic production yonba dukan ama thingle haina hablakliba loop asiga karigumba hiram amatada mari leinade loop asigi oina yawol ihogda yemongnaba thodoksinda yawsindaba haiba people's principles adu ngakna chatkani hiram asigi matangda chenaram sing loopna yengduna leithokloi amadi kamdongna loopki ming sizinaduna print amadi electronic media singda phungdorak libano haiba asi achobo hang ama oiri media house singda counter revolutionary group sing sogatpa yawrabra haiba lupna kupna yengsilagani kariguma chenaram labadi chenaram singi phangpham thokpa cherak pigani amadi media house nasu pau phongdringaida kupna yengsenbiu hainasu cherol asina makha tarakli